ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ MS ꯗꯥꯏꯔꯤꯅ ꯇꯔꯥꯃꯨꯛ ꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯑꯅꯧꯕ ꯐꯤꯂꯝ ꯑꯃꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯤꯂꯝ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯌꯥꯝꯅ ꯀꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄ ꯐꯤꯂꯝ ꯑꯃꯈꯛꯅꯤ ꯐꯤꯂꯝ ꯑꯁꯤ 2010ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯏꯟꯗꯤꯌꯟ ꯑꯦꯛꯁꯟ ꯊ꯭ꯔꯤꯂꯔ ꯐꯤꯂꯝꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯀꯥꯏꯠꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯖꯦ ꯔꯦ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯄꯩꯁꯥꯒꯤꯗꯃꯛ ꯃꯤ ꯍꯥꯠꯄ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄ ꯑꯗꯨ ꯎꯠꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯂꯤꯟꯗꯥ ꯅꯠꯇ꯭ꯔꯒꯅ ꯅꯇꯥꯁꯥ ꯀꯧꯕꯤ ꯏꯂꯤꯒꯦꯜ ꯏꯃꯥꯏꯒ꯭ꯔꯦꯟꯠ ꯑꯗꯨꯒ ꯃꯥꯒꯤꯅ ꯅꯤꯌꯣꯝ ꯂꯥꯟꯅ ꯂꯨꯍꯣꯡꯈ꯭ꯔꯕꯤ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤ ꯑꯗꯨ ꯊꯤꯔꯛꯄ ꯑꯗꯨ ꯐꯤꯂꯝ ꯑꯁꯤꯗ ꯎꯠꯂꯤ ꯑꯗꯨꯕꯨ ꯂꯤꯟꯗꯥ ꯅꯠꯇ꯭ꯔꯒꯅ ꯅꯇꯥꯁꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯖꯦ ꯔꯦꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯁꯔꯨꯛꯇ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯈꯤ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯍꯦꯟꯅ ꯑꯃꯨꯛꯀ ꯒ꯭ꯌꯥꯟ ꯇꯥꯕꯤꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯍꯥꯟꯅꯒꯨꯝꯅ ꯐꯤꯂꯝ ꯑꯁꯤꯒꯤꯁꯨ ꯔꯦꯇꯤꯡ ꯑꯃꯗꯤ ꯔꯤꯚ꯭ꯌꯨꯅꯆꯤꯡꯕ ꯍꯥꯏꯖꯔꯛꯀꯦ ꯐꯤꯂꯝ ꯑꯁꯤꯅ IMDbꯗ 6/10ꯒꯤ ꯃꯅꯨꯡꯗ ꯔꯦꯇꯤꯡ ꯐꯪꯉꯤ Rotten Tomatoesꯗ 72%, Google ꯌꯨꯖꯔꯁꯤꯡꯅ 83% ꯂꯥꯏꯛ ꯇꯧꯕ ꯐꯤꯂꯝꯅꯤ ꯐꯤꯂꯝ ꯑꯁꯤ ꯅꯝꯕ ꯃꯇꯝꯗ ꯏꯟꯗꯤꯌꯟ ꯔꯨꯄꯤꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 42 ꯆꯪꯈꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯅ ꯕꯣꯛꯁ ꯑꯣꯐꯤꯁꯇ ꯇꯥꯟꯕꯅ ꯏꯟꯗꯤꯌꯟ ꯔꯨꯄꯤꯗ 48.33 ꯀ꯭ꯔꯣꯔ ꯏꯟꯗꯤꯌꯟ ꯔꯨꯄꯤꯗ ꯇꯥꯟꯈꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯑꯅꯨꯔꯥꯒ ꯕꯥꯁꯨꯅꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯔꯥꯏꯇꯔꯅ ꯁꯟꯖꯤꯞ ꯗꯨꯠꯇ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯔꯤꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯁꯛ ꯇꯥꯛꯆꯔꯛꯀꯦ ꯖꯦ ꯔꯦꯒꯤ ꯁꯛꯇꯝꯗ ꯕꯣꯂꯤꯋꯨꯗꯀꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯦꯛꯇꯔ ꯔꯤꯊꯤꯛ ꯔꯣशन ꯖꯦꯅꯥꯒꯤ ꯁꯛꯇꯝꯗ ꯀꯪꯒꯅꯥ ꯔꯦꯅꯥꯎꯠ ꯂꯤꯟꯗꯥ ꯅꯠꯇ꯭ꯔꯒꯅ ꯅꯇꯥꯁꯥꯒꯤ ꯁꯛꯇꯝꯗ ꯕꯔꯕꯥꯔꯥ ꯃꯣꯔꯤ ꯖꯤꯅꯥꯒꯤ ꯃꯄꯥ ꯕꯣꯕ ꯒ꯭ꯔꯣꯕꯔꯒꯤ ꯁꯛꯇꯝꯗ ꯀꯕꯤꯔ ꯕꯦꯗꯤ ꯑꯗꯨꯒ ꯖꯤꯅꯥꯒꯤ ꯃꯕꯨꯡ ꯇꯣꯅꯤ ꯒ꯭ꯔꯣꯕꯔꯒꯤ ꯁꯛꯇꯝꯗ ꯅꯤꯀꯣꯂꯥꯁ ꯕ꯭ꯔꯥꯎꯟ ꯃꯌꯥꯝ ꯐꯤꯂꯝꯒꯤ ꯋꯥꯔꯤꯔꯣꯝꯗ ꯑꯃꯨꯛ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯁꯤ ꯃꯣꯁꯀꯣꯒꯤ ꯃꯐꯝ ꯑꯃꯗ ꯎꯠꯂꯤ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯑꯃ ꯂꯥꯛꯏ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯁꯣꯛꯂꯕ ꯖꯦ ꯔꯦꯒꯤ ꯃꯁꯥ ꯑꯗꯨ ꯌꯥꯎꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯖꯦ ꯔꯦꯒꯤ ꯍꯛꯆꯥꯡꯗ ꯄꯥꯜꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯊꯥ 3ꯒꯤ ꯃꯇꯨꯡ ꯖꯦ ꯔꯦ ꯃꯁꯝ ꯃꯀꯣꯏ ꯏꯁꯥꯡ ꯁꯥꯡꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯕꯥꯏ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯆꯠꯂꯝꯃꯤ ꯃꯍꯥꯛꯅ ꯗꯦꯖꯥꯔꯠꯀꯤ ꯁꯥꯔꯕ ꯃꯐꯝ ꯑꯃꯗ ꯆꯠꯅ ꯃꯍꯥꯛꯀꯤ ꯊꯥ 3ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯏ ꯖꯦ ꯔꯦ ꯂꯦꯀꯣ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛ ꯗꯥꯟꯁꯀꯤ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯗꯨꯅ ꯍꯞꯇꯥ ꯑꯃꯗ $100 ꯇꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯥꯁ ꯚꯦꯒꯥꯁꯇ ꯂꯩꯔꯤꯕ ꯃꯐꯝ ꯑꯌꯥꯝꯕꯗ ꯃꯍꯥꯛ ꯇꯣꯉꯥꯟꯕ ꯊꯕꯛ ꯀꯌా ꯇꯧꯔꯝꯃꯤ ꯄꯣꯞꯀꯣꯔꯟ ꯌꯣꯟꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯁ꯭ꯇꯟꯁꯤꯡ ꯇꯧꯕ ꯑꯃꯗꯤ ꯃꯁꯛ ꯁꯨꯈꯪ ꯈꯪꯗꯕ ꯅꯨꯄꯤꯁꯤꯡꯕꯨ ꯒ꯭ꯔꯤꯟ ꯀꯥꯔꯗ ꯐꯪꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤꯗꯃꯛꯇ ꯂꯨꯍꯣꯡꯕꯤꯕ ꯍꯥꯏꯔꯤꯕꯁꯤ ꯐꯦꯛ ꯃꯦꯔꯤꯖꯅꯤ ꯏꯂꯤꯒꯦꯜꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯑꯗꯨꯒ ꯂꯥꯁ ꯚꯦꯒꯥꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯀꯌꯥ ꯑꯃ ꯃꯤꯂꯤꯌꯅꯔ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯂꯤꯌꯅꯔ ꯑꯣꯏꯔꯝꯕ ꯀꯌా ꯑꯃꯁꯨ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯤ ꯑꯩꯈꯣꯏꯅ ꯂꯛ ꯍꯥꯏꯕꯁꯤ ꯂꯨꯗꯣ ꯃꯔꯨꯒꯨꯝꯕꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯃꯍꯥꯛꯁꯨ ꯅꯣꯡꯃꯗꯤ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯍꯥꯟꯅꯅ ꯅꯨꯡꯉꯥꯏꯕ ꯌꯥꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯛ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯥꯡ ꯍꯦꯛꯇ ꯆꯥꯗꯕ ꯑꯣꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯊꯪ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤ ꯒ꯭ꯔꯤꯟ ꯀꯥꯔꯗ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯂꯨꯍꯣꯡꯂꯛꯄ ꯃꯇꯝꯗ ꯅꯇꯥꯁꯥ ꯅꯠꯇ꯭ꯔꯒꯅ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯊꯦꯡꯅꯈꯤ ꯅꯨꯄꯤ ꯑꯁꯤ ꯏꯪꯂꯤꯁ ꯈꯪꯗꯦ ꯑꯗꯨꯒ ꯃꯍꯥꯛ ꯃꯦꯛꯁꯤꯀꯥꯟ ꯏꯃꯥꯏꯒ꯭ꯔꯦꯟ ꯑꯃꯅꯤ ꯖꯦ ꯔꯦꯅ ꯂꯨꯍꯣꯡꯂꯤꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯔꯣꯕꯤꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯁꯤꯜꯂꯛꯂꯒ ꯂꯨꯍꯣꯡꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯨꯍꯣꯡꯕꯒꯤꯗꯃꯛ ꯍꯅꯤꯃꯨꯟꯒꯤ ꯆꯥꯔꯖꯀ ꯂꯣꯏꯅꯅ ꯖꯦ ꯔꯦꯅ ꯔꯣꯕꯤꯟꯗ $1,000,000 ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯣꯕꯤꯟꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯅꯇꯥꯁꯥ ꯅꯠꯇ꯭ꯔꯒꯅ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ $900 ꯄꯤꯌꯨ $250 ꯑꯃꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯀꯔꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯔꯣꯕꯤꯟꯅ ꯖꯦ ꯔꯦꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯖꯦ ꯔꯦ ꯑꯃꯗꯤ ꯅꯇꯥꯁꯥ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯈꯣꯏ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯅꯇꯥꯁꯥ ꯖꯦ ꯔꯦꯒꯤ ꯄꯩꯁꯥ ꯄꯤꯅꯅꯕ ꯄꯩꯁꯥ ꯑꯗꯨ ꯁꯨꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯟ ꯐꯥꯎꯕ ꯖꯦ ꯔꯦ ꯑꯃꯗꯤ ꯔꯣꯕꯤꯟꯗ ꯄꯤꯅꯅꯕ ꯇꯧꯔꯝꯃꯤ ꯅꯨꯃꯤꯠꯇꯨ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯅꯨꯃꯤꯠꯅꯤ ꯖꯦ ꯔꯦꯅ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯈꯪꯍꯧꯗꯅ ꯖꯦꯅꯥ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛ ꯈꯪꯗꯨꯅ ꯖꯦꯅꯥꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯪꯂꯝꯃꯤ ꯖꯦꯅꯥ
तसेंगना जेरेबु नुंसीजबनी अदुगा जेरेदी जेनाबु नुंसीबु नते जेनाबु जेरेना यामना मिनुंसी लेतना महाकी का अदुदगी हाइबदी महांगना लेरिबा अपार्टमेंट अदुदगी तांथोकलमी जेना मपानदंग हाकपलमनगा महाक गाड़ी ngaइबा लंबीदा थोलई जेरे जेनाना कपमबदुगी मखोन ताबदा महाक नुंगाइत्रदुना महाकसु जेनागी मतुंग इनरक्तुना जेनाना गाड़ी ngaइरिंगे अदुदा महाकसु मतुंगदगी चंगलई अदुगा जेरेना आई सोइख्रे तसेंगना आई नंग नुंसीबु नते हरमी मदुदा जेनाना करिगिनो नहाकी खंगनब नुपी लेब्रा हाइदुना हंगलमी मदुदा जेरेना लेते हेदुना खुमी जेना मखा तारदुना अदुदि नहाकी बॉयफ्रेंड लेब्रा हाइबदी फजब वहाइदी ओइद्रे नुपागिदमक्ता बॉयफ्रेंड लेब्रा हाइबसे असुमना हंगलकपदा जेरेना मदुगी सुन्नते हाइदुना नोअमी नंग युमदा चलो नंगिदमक्ता इना केफ अमा कौबिगे हाइदुना हायरमी मदुदा जेनाना अदु कौबगी मथौ तादे आइगी गाड़ी याउजरी हायरमी जेरे यामना ngakna yenglami मखोयनी ngahak गाड़ी ngaiminnaraga जेनागी मनाक्ता यामना लग्जरी ओइबा गाड़ी अमा थौजलकपा उरमी मधु उबदा जेरे उंगंगखरे जेनासी कनानो हाइबा महाक हाना खंगहौदबनी अदुबु जेनाना गाड़ी अदुगी मनाक्ता चंगसिलगा आई सोइख्रे आई अमोहना नंगोंदा येतरोय हायमलगा महाक गाड़ी अदु तोंगलगा चतखी जेरेदी पुंगंगक्तुना येंगरो लेहवी महाकना ममांगदा खनखिबगुमना महाकी लक्कसे महाकना ममांगदा थेंगनखिबदोंना महाकना हेक नुंगाइगे तोरकपा मतांगसी महाकी खुदोंचादबा मतांग हेक्ता ओय हाइबदु महाक निंगसिंगलमी तसेंगना महाक जेनासी बोक ग्रोवर हाइबा बेगास लेबा क्वाइदगी चावबा कैसिनो अदुगी मपुगी मचानुपीनी हाइबसी महाक खंगहौदबनी मदुगी मतुंग जेरेना जेनागी मनाक्ता कोइतान तानदुना जेनाबु महाकी ओइननबा हाइदुना होनरमी तसेंगना जेरेना जेनाबु नुंसीबगीदमक महाकु लौगे हाइदुना खनमिनते बोक ग्रोवर हाइबा नुपासी यामना शक्ति लेबा अदुगा वेगासतदी यामना पैसासु पायरबा अदुगुमा मिसक अमनी मरम अदुना शक्तिसिंग अमदी पैसासिंग अदु पामबगीदमक महाकना जेनाबु लौननबा होनबनी जेना जेनागी मतुंग कोइनिनदुना जेनादा महाकना लाले हाइजरमी महाकना लाले हाइजरिबसी महाकी पंदम अमदु फंगननबगी अहानबा खोंथांगनी मदुगी मतुंगदा जेना नेक्स्ट वीक द डांस कॉम्पिटिशन अमा लई मदुदा नहाक आइगी पार्टनर ओइबीबा यागद्रा हाइदना हंगलमी जेना वहाइसिंग अदु ताबा मतमदा महाक नुंगाइबा पोक्चरमी महाकसु डांस पु यामना पामजबा नुपी अमनी जेरे अमदि जेना मखोइनिना डांस कॉम्पिटिशन अदुगी मकोक तारमी हाइरिबा कॉम्पिटिशन अदुदा जेनागी ममा मपा अमदि मबुंगना सिंगबा लाक्तुना येंगलमी अमदि जेनागी मपाना जेरेबु थागतलमी डांस तमिनरिंगी मतमदा जेरेना जेनागी मनाक्ता नक्सननबा हाइदुना यामना कन होनरमी अदुगा मखोइनी नुंसीनरक्लमी मदुगी मतुंग जेरे अमदि जेना इमुंग मनुंग ओइना लोइनबा हौरक्लमी जेनाना इंगित तौदुना जेरेबु महाकी मबुंग टोनी ग्रोवर की लुहोंगबा हाइबदी महाकी एंगेजमेंट की नुमित अदुदा महाकसु लाओ हाइना रौगिदमक ममादा हाइरमी मतम अदुदा जेनागी मपा बोक ग्रोवरना जेरेबु महाकी बीचता लेबा युम अदुदा महाकी मचानुपागी एंगेजमेंट पार्टी अदुदा याउननबा हाइदुना हाइरमी जेनानासु जेरेबु याविनबा हाइदुना हाइजरमी जेरे खुंभम खंगलमदे अदुबु बोक ग्रोवरना कनागुंबा अमत्तना बेगासता लेबा मियोय अमत्तना अइंगोंदा नो हाइखिद्री हाइरमी जेरे उपाय लेत्रदुना महाकसु लाके हाइदुना हाइखिरमी जेरेबु जेना अमदि मखोइगी ड्राइवर जमालगा मखोइनिना महाकी अपार्टमेंट थिलकलमी जेना तसेंगमक जेरेबु थमोय सेंगना नुंसिरमी जेनाना नुंसिजबा अदु उबदा जेरेसु जेनाबु नुंसिरक्लमी अदुबु जेरे टोनी ग्रोवर की एंगेजमेंट पार्टी नुमित अदुदा महाकना करिगुंबा खरा थेंगनाखी हाइबा नुमित अदुदगी महाकी वाखल होंगलखी जेरेना खलंबा खुदिंगमक तमना तमना निंगथुंगलखी हाइबदी जेनागी इमुंग मनुंगबु महाकी इमुंग मनुंग ओइरगा महाकु नुंगाइननबा होटनबागी प्लान अदु महाक थुंगबा होक्लमी पार्टी नुमित अदुदा महाकना इसिंग मनुंगदा चोंगथदुना इरोइबा मतमदा महाका लुहोंगखिबी नाताशा नत्रगना लिंदा कौबा नुपी अदु इसिंग मनुंगदा थेंगनरमी जेरे यामना ngakna yenglami जे जेनागी युमदा चंगलकपा मतमदा महाकना इमुंगदा एक्वारियम अमदि yenglami एक्वारियम अदु फाउना महाका लुहोंगखिबी नुपी नाताशा नत्रगना लिंदा हाइबदु लाकपा उरमी मतम अदुदा जे यामना पुकनिंग चंगना नुपी अदुबु yengjरमी महाकना नुपी अदुगी मतुंग कोइनि इन्नदुना नुपी अदुगी मनाक नक्ननबा होनरमी अदुबु खंगहौदुना जेनागी मबुंग टोनी ग्रोवरना ममांगदा थचिलक्लमी नुपी असे यामना फजद्रा
ꯃꯍꯥꯛꯁꯤꯅꯤ ꯑꯩꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯖꯦꯔꯦꯗ ꯌꯥꯝꯅ ꯂꯛꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ꯫ ꯖꯦꯔꯦ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯇꯣꯅꯤ ꯒ꯭ꯔꯣꯚꯔꯅ ꯐꯥꯒꯤ ꯇꯥꯊꯣꯛꯂꯝꯃꯤ꯫ ꯇꯣꯅꯤꯅ ꯅꯇꯥꯁꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯖꯦꯒ ꯃꯁꯛ ꯈꯪꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯦ ꯑꯃꯗꯤ ꯅꯇꯥꯁꯥ ꯃꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯑꯔꯊ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯖꯦ ꯑꯃꯗꯤ ꯅꯇꯥꯁꯥ ꯑꯁꯦ ꯍꯥꯟꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯣꯡꯗꯣꯛꯄ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯃꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯁꯛ ꯈꯪꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯄꯥꯔꯇꯤ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯝꯃꯤ꯫ ꯇꯣꯅꯤꯅ ꯅꯇꯥꯁꯥ ꯊꯦꯡꯅꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯇꯥꯁꯥꯕꯨ ꯅꯣꯡꯃ ꯂꯝꯕꯤ ꯑꯃꯗ ꯒꯥꯔꯤꯅ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯇꯥꯁꯥ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯅꯤꯅ ꯃꯍꯥꯛꯄꯨ ꯎꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯑꯃꯗꯤ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯇꯥꯁꯥꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯣꯅꯤꯅ ꯃꯈꯣꯏꯅ ꯆꯥꯔꯤ ꯊꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯄꯩꯁꯥ ꯀꯌꯥ ꯇꯥꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯋꯦꯇꯔ ꯑꯗꯨꯅ $242 ꯇꯥꯔꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯀꯌꯥ ꯍꯥꯏꯕ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯇꯣꯅꯤꯅ꯫ ꯃꯗꯨꯗ $242 ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ $42 ꯍꯥꯏꯕꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯦ ꯑꯃꯗꯤ ꯅꯇꯥꯁꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯕꯒꯨꯝꯕ ꯑꯃ ꯎꯠꯂꯤ꯫ ꯖꯦꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯅ ꯈꯜꯂꯛꯏ, ꯃꯈꯣꯏꯅ $42 ꯍꯥꯏꯅꯕ ꯑꯗꯨ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯇꯣꯅꯤꯅ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯃꯍꯥꯛꯀ ꯑꯦꯡꯒꯦꯖ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯑꯩꯒ ꯂꯨꯍꯣꯡꯈꯤꯕꯅꯤ, ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯕꯗꯤ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯅꯤ? ꯃꯍꯥꯛꯀꯤ ꯔꯤꯑꯦꯛꯁꯟ ꯑꯁꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯕ ꯅꯠꯇꯦ, ꯍꯧꯖꯤꯛꯁꯨ ꯑꯣꯏꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯤꯟ ꯑꯃ ꯍꯣꯡꯉꯛꯏ꯫ ꯁꯤꯟ ꯑꯗꯨꯗ ꯇꯣꯅꯤꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯎꯠꯂꯤꯕ ꯑꯁꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯏꯁꯩ ꯑꯃ ꯁꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯟꯗꯥ ꯅꯠꯇ꯭ꯔꯒꯅ ꯅꯇꯥꯁꯥ ꯃꯈꯣꯏ ꯑꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯅꯔꯝꯃꯤ꯫ ꯖꯦꯒꯤ ꯋꯥꯈꯜꯗ ꯅꯤꯡꯁꯤꯡꯂꯛꯏ, ꯃꯍꯥꯛꯅ ꯂꯨꯍꯣꯡꯈꯤꯕ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠ 11 ꯑꯗꯨꯗ ꯏꯔꯣꯏꯂꯣꯏꯕ ꯅꯨꯄꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯅꯇꯥꯁꯥ ꯅꯠꯇ꯭ꯔꯒꯅ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯖꯦ ꯇꯁꯦꯡꯅ ꯅꯨꯄꯤ 10 ꯑꯗꯨꯗꯤ ꯃꯍꯥꯛ ꯀꯥꯎꯈ꯭ꯔꯦ, ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯈꯤꯕ, ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯂꯤꯟꯗꯥ ꯑꯣꯏ꯫ ꯑꯗꯨꯅ ꯃꯍꯥꯛ ꯂꯤꯟꯗꯥꯕꯨꯗꯤ ꯅꯤꯡꯁꯤꯡꯉꯤ꯫ ꯃꯍꯥꯛꯅ ꯑꯦꯡꯒꯦꯖꯃꯦꯟ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯩꯁꯥ ꯄꯤꯕꯗ ꯄꯩꯁꯥ ꯁꯨꯈꯤꯗꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯈꯣꯏꯅ ꯉꯁꯥꯏ ꯄꯥꯔꯇꯤ ꯇꯧꯐꯝꯗ $42 ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯕꯅꯤ꯫ ꯖꯦ ꯑꯃꯗꯤ ꯂꯤꯟꯗꯥ ꯂꯨꯍꯣꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯑꯁꯤ $42 ꯋꯥꯠꯈꯤ꯫ ꯍꯥꯏꯔꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯦꯇꯔ ꯑꯗꯨꯅ $42 ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯤꯟꯗꯥꯕꯨ ꯅꯤꯡꯁꯤꯡꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯕ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯗꯨꯅ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯂꯤꯟꯗꯥꯅ ꯄꯩꯁꯥ ꯄꯤꯔꯝꯃꯤ꯫ ꯄꯤꯔꯤꯕ ꯄꯩꯁꯥ ꯑꯗꯨ $42 ꯋꯥꯠꯂꯝꯃꯤ꯫ ꯔꯣꯕꯤꯟꯒ ꯂꯤꯟꯗꯥꯒ ꯌꯥꯝꯅ ꯀꯟꯅ ꯄꯩꯁꯥ ꯑꯗꯨ ꯋꯥꯠꯇꯅꯕ ꯄꯤꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯟꯗꯥ ꯄꯩꯁꯥ ꯑꯗꯨ ꯄꯤꯕ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯔꯣꯕꯤꯟ ꯑꯃꯗꯤ ꯂꯤꯟꯗꯥ ꯃꯈꯣꯏꯅꯤ ꯀꯟꯅ ꯉꯪꯈꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯅ ꯔꯣꯕꯤꯟꯕꯨ ꯈꯥꯝꯊꯗꯨꯅ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯂꯤꯟꯗꯥꯁꯨ ꯃꯁꯥ ꯑꯗꯨ ꯏꯪꯂꯝꯃꯤ꯫ ꯖꯦ ꯑꯃꯗꯤ ꯔꯣꯕꯤꯟꯁꯨ ꯃꯌꯨꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯤꯟꯗꯥꯁꯨ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯍꯥꯛꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯁꯨ ꯆꯨꯔꯛꯏ꯫ ꯂꯤꯟꯗꯥ ꯃꯁꯥꯗꯨꯁꯨ ꯏꯪꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯖꯦꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯃ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯒ, ꯍꯥꯏꯕꯗꯤ ꯄ꯭ꯔꯦꯖꯦꯟꯠ ꯗꯦꯗ ꯍꯜꯂꯛꯂꯒ ꯖꯦ, ꯖꯤꯅꯥ, ꯇꯣꯅꯤ ꯒ꯭ꯔꯣꯚꯔ ꯑꯃꯗꯤ ꯅꯇꯥꯁꯥ ꯃꯈꯣꯏ ꯑꯦꯡꯒꯦꯖꯃꯦꯟ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯃꯨꯗ꯭ꯔꯗ ꯃꯈꯣꯏ ꯃꯔꯤ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯁꯤꯟ ꯑꯗꯨꯗ ꯎꯠꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯣꯅꯤ ꯑꯃꯗꯤ ꯅꯇꯥꯁꯥ ꯈꯠꯅꯔꯝꯃꯤ꯫ ꯃꯈꯣꯏꯅꯤ ꯃꯄꯥꯟꯗ ꯈꯠꯅꯔꯕ ꯃꯇꯨꯡ ꯇꯣꯅꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯅꯇꯥꯁꯥ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯥꯏꯔꯤꯕꯗꯨ ꯖꯦꯅ ꯎꯔꯝꯃꯤ꯫ ꯖꯦ ꯅꯇꯥꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯇꯥꯁꯥꯕꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯐꯛꯂꯥꯡꯗ ꯃꯈꯨꯠꯅ ꯃꯃꯤ ꯇꯥꯍꯟꯗꯨꯅ ꯃꯈꯣꯏꯅꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯇꯣꯅꯤꯅ ꯅꯇꯥꯁꯥꯕꯨ ꯀꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯗ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯑꯃ ꯎꯠꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕ ꯑꯁꯤꯅ ꯖꯦꯅ ꯃꯁꯥ ꯂꯥꯌꯦꯡꯂꯨꯔꯕ ꯃꯇꯨꯡ ꯂꯤꯟꯗꯥꯕꯨ ꯊꯤꯕ ꯂꯥꯛꯄꯒꯤ ꯁꯤꯟ ꯑꯗꯨꯅꯤ꯫ ꯃꯍꯥꯛ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯌꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯊꯤꯔꯝꯃꯤ꯫ ꯃꯔꯛ ꯊꯠꯅ ꯂꯤꯟꯗꯥ ꯅꯠꯇ꯭ꯔꯒꯅ ꯅꯇꯥꯁꯥ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕ ꯑꯁꯤ ꯉꯁꯥꯏꯒꯤ ꯏꯃꯥꯏꯒ꯭ꯔꯦꯟꯠ ꯖꯦꯒ ꯂꯨꯍꯣꯡꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯃꯤ ꯑꯅꯤ ꯁꯨꯕ ꯂꯩꯇꯦ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯅꯅꯕ ꯑꯃꯨꯛꯀ ꯍꯥꯏꯖꯕꯅꯤ꯫
ꯑꯁꯨꯝꯅ ꯃꯈꯥ ꯆꯠꯊꯗꯨꯅ ꯃꯍꯥꯛꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯈꯔ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯤꯟꯗꯥꯕꯨꯁꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯐꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯤꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯣꯕꯥꯏꯜ ꯐꯣꯟꯅꯤ꯫ ꯃꯍꯥꯛꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯣꯟ ꯑꯗꯨ ꯑꯃꯨꯛꯇꯪ ꯆꯥꯔꯖ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯑꯗꯨꯅ ꯐꯣꯟ ꯑꯗꯨ ꯆꯥꯔꯖ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯏꯁꯤꯡ ꯈꯤꯇ ꯊꯛꯆꯒꯦ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯣꯝꯗ ꯂꯩꯕꯅꯤ, ꯊꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯖꯦ ꯏꯁꯤꯡ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛ ꯋꯥꯃꯟꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯋꯥꯟꯊꯔꯝꯃꯤ꯫ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯂꯥꯏꯀꯠꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯖꯦꯕꯨ ꯂꯥꯏꯀꯠꯅꯅꯕ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯖꯦꯒꯤ ꯃꯁꯥꯗ ꯃꯥꯗꯨꯅ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯅꯅꯕ ꯊꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕꯦꯒꯇꯒꯤ ꯄ꯭ꯂꯥꯖꯥ ꯊꯥꯕ ꯚꯤꯖꯤꯇꯤꯡ ꯀꯥꯔꯗ ꯑꯃ ꯎꯠꯂꯝꯃꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯕꯣꯕ ꯒ꯭ꯔꯣꯕꯔ ꯍꯥꯏꯕꯗꯤ ꯖꯤꯅꯥꯒꯤ ꯃꯄꯥꯒꯤ ꯀꯦꯁꯤꯅꯣ ꯑꯗꯨꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦ ꯄ꯭ꯂꯥꯖꯥ ꯍꯥꯏꯔꯤꯕ ꯀꯦꯁꯤꯅꯣ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯍꯥꯛ ꯑꯃꯗꯤ ꯇꯣꯅꯤ ꯒ꯭ꯔꯣꯕꯔ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯕꯣꯕ ꯒ꯭ꯔꯣꯕꯔ ꯊꯦꯡꯅꯔꯝꯃꯤ꯫ ꯕꯣꯕ ꯒ꯭ꯔꯣꯕꯔꯒ ꯃꯈꯣꯏ ꯑꯅꯤ ꯋꯤꯁ ꯄꯤꯅꯔꯝꯃꯤ꯫ ꯖꯦꯅ ꯕꯣꯕ ꯒ꯭ꯔꯣꯕꯔꯒ ꯍꯦꯟꯁꯦꯛ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯕꯣꯕ ꯒ꯭ꯔꯣꯕꯔ ꯃꯈꯨꯠꯇ ꯏ ꯉꯛꯇ ꯇꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯍꯦꯟꯁꯦꯛ ꯇꯧꯔꯝꯗꯦ, ꯑꯗꯨꯒ ꯖꯦꯗ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯀꯦꯁꯤꯅꯣꯗ ꯁ꯭ꯇꯤꯂꯤꯡ ꯇꯧꯔꯝꯕ ꯍꯥꯏꯕꯗꯤ ꯆꯤꯇꯤꯡ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯑꯅꯤ ꯐꯥꯔꯝꯃꯤ꯫ ꯃꯗꯨ ꯐꯥꯔꯒ ꯑꯃꯗꯤ ꯕꯣꯕ ꯒ꯭ꯔꯣꯕꯔꯅ ꯃꯅꯥ ꯀꯛꯊꯠꯈ꯭ꯔꯦ, ꯑꯗꯨꯒ ꯑꯃꯅ ꯇꯣꯅꯤ ꯒ꯭ꯔꯣꯕꯔꯅ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯇꯧꯔꯝꯕꯗꯒꯤ ꯇꯣꯅꯤꯅ ꯖꯦꯗ ꯅꯣꯡꯃꯩ ꯑꯗꯨ ꯄꯤꯔꯒ ꯃꯍꯥꯛꯄꯨ ꯍꯥꯠꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯖꯦ ꯄꯨꯟꯁꯤꯗ ꯃꯤ ꯍꯥꯠꯇ꯭ꯔꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯔꯒ ꯆꯪꯂꯒ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯅꯣꯡꯃꯩ ꯑꯗꯨꯅ ꯁꯨꯔꯒ ꯅꯍꯥꯛꯅ ꯃꯤ ꯈꯨꯗꯤꯡꯗ ꯍꯥꯏꯔꯨꯆꯣ, ꯁꯤꯒꯨꯝꯕ ꯀꯦꯁꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯣꯅꯤꯅ ꯑꯁꯤꯁꯨ ꯑꯐꯕ ꯋꯥꯈꯜꯂꯣꯟꯅꯤ, ꯃꯁꯤꯁꯨ ꯇꯧꯕ ꯌꯥꯕ ꯊꯕꯛꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯣꯕ ꯒ꯭ꯔꯣꯕꯔꯅ ꯖꯦꯅꯥꯅ ꯈꯜꯂꯤꯕꯁꯦ ꯍꯥꯏꯕꯗꯤ ꯖꯦꯅꯥꯅ ꯈꯟꯕ ꯅꯨꯄꯥ ꯑꯁꯦ ꯌꯥꯝ ꯐꯖꯅ ꯈꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯣꯕ ꯒ꯭ꯔꯣꯕꯔꯅ ꯖꯦꯗ ꯅꯣꯡꯃꯩ ꯑꯃ ꯄꯤꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯗꯨ ꯁꯦꯜꯐ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯒ ꯖꯦꯗ ꯋꯦꯜꯀꯝ ꯇꯨ ꯐꯦꯃꯤꯂꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯖꯕ ꯌꯥꯝ ꯂꯛꯖꯔꯤ ꯑꯣꯏꯕ ꯀꯥꯔ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯥꯔ ꯑꯗꯨꯒꯤ ꯀꯤ ꯑꯗꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛ ꯖꯤꯅꯥ ꯅꯨꯡꯁꯤꯀꯣ, ꯅꯨꯡꯁꯤꯗꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤ ꯌꯥꯝꯅ ꯑꯔꯊ ꯂꯩꯕ ꯋꯥꯍꯪꯅꯤ꯫ ꯃꯗꯨꯗ ꯖꯦꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯕꯣꯕ ꯒ꯭ꯔꯣꯕꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩ ꯃꯍꯥꯛꯅ ꯀꯞꯄ ꯑꯗꯣ ꯌꯦꯡꯕ ꯀꯩꯗꯧꯅꯨꯡ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯖꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯣꯏꯗꯕ ꯉꯥꯡꯕꯗ ꯀꯤꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯗꯨꯕꯨ ꯕꯣꯕ ꯒ꯭ꯔꯣꯕꯔꯅ ꯍꯪꯂꯛꯈꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯥꯏꯗ ꯃꯍꯥꯛ ꯆꯤꯡꯅꯕ ꯑꯀꯤꯕꯗꯤ ꯄꯣꯛꯈꯤ꯫ ꯃꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕꯅꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯣꯏꯗꯕ ꯉꯥꯡꯕꯗ ꯑꯀꯤꯕ ꯐꯥꯎꯈꯤꯕ ꯑꯁꯤ꯫ ꯇꯁꯦꯡꯅ ꯖꯦꯅ ꯀꯤꯔꯤꯕ ꯑꯗꯨꯒ ꯃꯉꯣꯟꯗ ꯀꯟꯐ꯭ꯌꯨꯁ ꯂꯩꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯖꯦꯅꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯊꯨꯡꯏ, ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯔꯨꯔꯤꯕ ꯂꯤꯟꯗꯥ ꯃꯍꯥꯛꯄꯨꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯕ ꯉꯝꯂꯝꯗꯦ꯫ ꯂꯤꯟꯗꯥꯒ ꯃꯍꯥꯛꯀ ꯂꯨꯍꯣꯡꯉꯝꯗꯥꯏ ꯃꯇꯝ ꯑꯃꯗꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯐꯥꯎꯈꯤꯕ ꯂꯤꯟꯗꯥꯕꯨ ꯅꯨꯡꯁꯤꯕꯗꯣ ꯍꯧꯖꯤꯛꯁꯨ ꯅꯧꯍꯧꯗꯅ ꯑꯗꯨꯃꯛ ꯐꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯀꯤꯕ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯅ ꯔꯣꯕꯤꯟꯗ ꯐꯣꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯁ꯭ꯄꯦꯅꯤꯁ ꯂꯣꯟꯗ ꯋꯥꯍꯩ ꯈꯔ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯒꯗꯒꯦ ꯍꯥꯏꯕꯗꯨ ꯔꯣꯕꯤꯟꯗ ꯍꯪꯂꯝꯃꯤ꯫ ꯔꯣꯕꯤꯟꯅ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ, ꯃꯍꯥꯛ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯦꯅ ꯅꯍꯥꯛꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯗꯥꯏꯚꯣꯔꯁ ꯇꯧꯁꯤ, ꯌꯥꯔꯕꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯑꯩꯈꯣꯏ ꯋꯥꯔꯦꯞ ꯑꯗꯨ ꯂꯧꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨꯃꯛ ꯔꯣꯕꯤꯟꯅ ꯖꯦꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯊꯪ ꯁꯤꯟꯗ ꯖꯦ ꯑꯃꯗꯤ ꯖꯤꯅꯥꯒꯤ ꯐꯦꯃꯤꯂꯤ ꯃꯈꯣꯏ ꯄꯨꯟꯅ ꯑꯆꯥ ꯑꯊꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯉꯁꯥꯏ ꯔꯣꯕꯤꯟꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯁ꯭ꯄꯦꯅꯤꯁ ꯂꯣꯟꯗ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯖꯤꯅꯥ ꯍꯥꯏꯐꯦꯠꯇꯪ ꯆꯤꯡꯅꯕ ꯃꯑꯣꯡ ꯑꯃ ꯖꯦꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯕꯗ ꯎꯔꯝꯃꯤ꯫ ꯖꯦꯅ ꯅꯣꯛꯁꯤꯟꯅꯔꯒ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯀꯨꯞꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯊꯪ ꯃꯦꯁꯦꯖ ꯑꯗꯨ ꯊꯥꯔꯨꯕꯗꯒꯤ ꯂꯤꯟꯗꯥꯅ ꯇꯣꯅꯤꯗ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯤ ꯑꯩꯒꯤ ꯑꯦꯄꯥꯔꯠꯃꯦꯟꯗ ꯂꯩꯖꯒꯦ, ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯣꯅꯤꯒꯤ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯣꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯍꯌꯦꯡ ꯑꯣꯏꯕꯅ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯃꯗꯤ ꯃꯍꯥꯛꯀꯤ ꯑꯦꯄꯥꯔꯠꯃꯦꯟꯗ ꯂꯩꯖꯒꯦ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯅꯤꯒꯤ ꯃꯃꯥꯅ ꯅꯍꯥꯛꯅ ꯃꯉꯣꯟꯗ ꯍꯤꯟꯗꯤ ꯅꯠꯇ꯭ꯔꯒꯅ ꯏꯪꯂꯤꯁꯀꯨꯝꯕ ꯈꯔ ꯇꯥꯛꯄꯤꯔꯕꯗꯤ ꯐꯒꯗꯕꯅꯤ, ꯑꯩꯈꯣꯏꯕꯨ ꯀꯔꯝ ꯍꯥꯏꯅ ꯄꯥꯎ ꯐꯥꯎꯅꯧ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯣꯅꯤꯅ ꯑꯩꯈꯣꯏ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯍꯅꯤꯃꯨꯟ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏꯃꯥꯅ ꯄꯥꯝꯕ ꯃꯑꯣꯡꯗꯨꯃꯛ ꯑꯩ ꯂꯣꯏꯅꯃꯛ ꯇꯥꯛꯆꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯆꯥꯕ ꯊꯛꯄ ꯑꯗꯨ ꯂꯣꯏꯔꯦ꯫ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯤꯕ ꯖꯃꯥꯜꯅꯗꯤ ꯎꯔꯝꯃꯤ꯫ ꯖꯦ ꯑꯃꯗꯤ ꯃꯈꯣꯏ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯊꯛ ꯊꯪꯕ ꯁ꯭ꯇꯦꯌꯔ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ꯫
ꯃꯍꯥꯛꯅ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯖꯃꯥꯜꯅ ꯃꯍꯥꯛꯄꯨ ꯈꯥꯝꯂꯒ ꯁꯔ ꯄꯩꯁꯥꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯀꯗꯥꯏꯗꯒꯤ ꯂꯩꯒꯗꯒꯦ ꯍꯥꯏꯕ ꯃꯐꯝ ꯑꯗꯨ ꯈꯪꯕ ꯇꯥꯔꯕꯗꯤ ꯂꯩꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯏꯃꯨꯡꯁꯦ ꯑꯩꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯕ ꯏꯃꯨꯡꯅꯤ ꯃꯈꯣꯏꯒꯗꯤ ꯁꯤꯡꯅꯒꯅꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯖꯃꯥꯜꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯈꯪꯉꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯣ ꯇꯧꯒꯅꯨ ꯃꯗꯨꯅ ꯑꯀꯥꯏꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯃꯉꯣꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯖꯦꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕꯁꯤ ꯉꯁꯥꯏ ꯂꯤꯟꯗꯥꯅ ꯍꯥꯏꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯅꯤꯅ ꯂꯤꯟꯗꯥꯕꯨ ꯃꯍꯥꯛꯀꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯊꯤꯜꯂꯛꯄ ꯑꯗꯨꯅꯤ ꯇꯣꯅꯤꯅ ꯂꯤꯟꯗꯥꯕꯨ ꯃꯍꯥꯛꯀꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯊꯤꯜꯂꯛꯂꯕ ꯃꯇꯨꯡ ꯇꯣꯅꯤ ꯆꯠꯈ꯭ꯔꯦ ꯖꯦ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯒꯥꯔꯤ ꯊꯧꯔꯛꯏ ꯇꯣꯅꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯖꯦꯅ ꯂꯤꯟꯗꯥꯕꯨ ꯄꯨꯗꯨꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯗꯥꯏꯚꯣꯔꯁ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯂꯤꯟꯗꯥꯕꯨ ꯄꯨꯔꯝꯃꯤ ꯃꯈꯣꯏꯅꯤ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯅꯔꯝꯗꯦ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯏꯍꯥꯟ ꯍꯥꯟꯅ ꯖꯦꯅ ꯅꯍꯥꯛ ꯇꯣꯅꯤꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗ ꯂꯤꯟꯗꯥꯅ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯩꯅ ꯅꯨꯡꯁꯤꯔꯤꯕꯗꯤ ꯃꯍꯥꯛꯀꯤ ꯄꯩꯁꯥꯗꯨꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯄꯩꯁꯥꯗꯨ ꯄꯥꯝꯕꯒꯤꯗꯃꯛ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕꯅꯤ ꯍꯥꯏꯕꯅꯤ ꯃꯗꯨꯗ ꯂꯤꯟꯗꯥꯅ ꯑꯃꯨꯛ ꯖꯦꯗ ꯅꯍꯥꯛꯁꯨ ꯖꯤꯅꯥ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯖꯦ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯒꯤ ꯃꯤꯅꯣꯛꯇ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯤꯅꯣꯛ ꯑꯗꯨꯅ ꯄꯤꯔꯝꯃꯤ ꯃꯗꯨ ꯃꯈꯣꯏꯅꯤ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯗ ꯇꯣꯅꯤ ꯑꯃꯗꯤ ꯖꯤꯅꯥꯅ ꯊꯣꯟꯕꯤꯔꯤꯕ ꯗ꯭ꯔꯦꯁ ꯄꯤꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯛꯖꯔꯤ ꯑꯣꯏꯕ ꯖꯨꯋꯦꯂꯔꯤꯒꯤ ꯄꯣꯠ ꯑꯣꯔꯅꯥꯃꯦꯟꯠꯁꯤꯡ ꯀꯥꯔꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯈꯣꯏꯅꯤ ꯍꯥꯏꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯕꯥꯏ ꯄꯣꯚꯔꯇꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯍꯥꯏꯅꯔꯝꯃꯤ ꯃꯈꯣꯏꯅꯤ ꯂꯥꯏꯔꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯌꯨ ꯑꯗꯨ ꯆꯤꯌꯔꯁ ꯇꯧꯔꯒ ꯊꯛꯃꯤꯟꯅꯔꯝꯃꯤ ꯃꯗꯨꯗ ꯂꯤꯟꯗꯥꯅ ꯃꯈꯣꯏꯅꯤꯒꯤ ꯗꯥꯏꯚꯣꯔꯁꯀꯤ ꯆꯦ ꯑꯗꯨ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯖꯦꯅ ꯄꯨꯔꯛꯂꯤꯕ ꯌꯨ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯆꯦ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯋꯥꯈꯟꯗ ꯀꯣꯂꯣꯝ ꯑꯃ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯖꯦ ꯑꯃꯗꯤ ꯂꯤꯟꯗꯥ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯗꯥꯏꯚꯣꯔꯁ ꯇꯧꯅꯔꯦ ꯑꯩꯅ ꯑꯄꯥꯝꯕ ꯆꯠꯄ ꯌꯥꯅꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯅ ꯆꯦ ꯑꯗꯨꯗ ꯏꯔꯒ ꯂꯤꯟꯗꯥꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯋꯥꯠꯈꯤꯕ $42 ꯑꯗꯨ ꯀꯗꯥꯏꯅꯣ ꯃꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯂꯤꯟꯗꯥꯅ $100 ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯖꯦꯗ $42 ꯑꯗꯨ ꯂꯧꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯔꯦꯝꯕ ꯄꯩꯁꯥꯗꯨꯁꯨ ꯖꯦꯗ ꯊꯝꯖꯤꯟꯖꯔꯣ ꯍꯥꯏꯔꯝꯃꯤ ꯖꯦ ꯑꯃꯗꯤ ꯂꯤꯟꯗꯥ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯕ ꯍꯥꯏꯕꯗꯤ ꯍꯧꯗꯣꯛꯅꯕ ꯉꯝꯂꯝꯗꯦ ꯂꯤꯟꯗꯥ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯁ꯭ꯄꯦꯅꯤꯁ ꯂꯣꯟꯗ ꯃꯈꯣꯏꯅ ꯂꯨꯍꯣꯡꯈꯤꯕ ꯑꯗꯣ ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯝꯃꯤ ꯖꯦ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯕꯨ ꯖꯦꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨ ꯑꯐꯕ ꯃꯍꯥꯛꯅ ꯈꯜꯂꯤꯕꯗꯨ ꯑꯣꯏꯔꯝꯒꯅꯤ ꯈꯟꯕꯅ ꯃꯍꯥꯛꯁꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤ ꯄꯥꯎꯗꯤ ꯐꯥꯎꯅꯕ ꯅꯠꯇꯦ ꯂꯤꯟꯗꯥ ꯏꯪꯂꯤꯁ ꯐꯖꯅ ꯈꯪꯗꯦ ꯃꯍꯥꯛ ꯏꯪꯂꯤꯁ ꯀꯥꯕꯛꯇꯅꯤ ꯈꯪꯂꯤꯕ ꯑꯗꯨꯒ ꯖꯦꯒ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯌꯥꯝ ꯋꯥꯅ ꯄꯥꯎ ꯐꯥꯎꯅꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅꯤ ꯍꯣꯇꯦꯜ ꯑꯃꯗ ꯍꯜꯂꯛꯂꯝꯃꯤ ꯖꯦ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯅ ꯂꯩꯅ ꯃꯍꯥꯛꯀꯤ ꯋꯥꯈꯟꯗ ꯈꯜꯂꯛꯏ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯀꯥꯏꯅꯔꯝꯗꯥꯏ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯅꯣꯡ ꯆꯨꯔꯛꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯅꯣꯡ ꯆꯨꯔꯛꯂꯝꯃꯤ ꯇꯁꯦꯡꯅ ꯖꯦ ꯀꯔꯤꯒꯨꯝꯕ ꯂꯤꯟꯗꯥꯅ ꯍꯌꯦꯡ ꯂꯨꯍꯣꯡꯈꯤꯕ ꯇꯥꯔꯕꯗꯤ ꯂꯤꯟꯗꯥꯕꯨ ꯃꯍꯥꯛꯀ ꯀꯥꯏꯅꯕ ꯃꯉꯣꯟꯗꯒꯤ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯅꯣꯡ ꯆꯨꯔꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯋꯥꯕ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯂꯤꯟꯗꯥꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯊꯣꯛꯇꯨꯅ ꯁꯥꯟꯅꯁꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯅ ꯋꯥꯔꯤ ꯂꯤꯔꯛꯏ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯤꯁꯤꯛ ꯄꯤꯛꯂꯤꯉꯩꯗ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯅꯣꯡ ꯆꯨꯔꯝꯃꯤ ꯂꯤꯟꯗꯥ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯝꯃꯤ ꯃꯗꯨꯗ ꯖꯦꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯗꯤ ꯅꯥꯕꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯕ ꯌꯥꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯑꯗꯨꯅ ꯑꯩ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯑꯩꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯃꯥ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛ ꯐꯅ ꯅꯨꯡꯁꯤꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯄꯨ ꯑꯩꯅ ꯀꯟꯕ ꯉꯝꯍꯧꯗꯦ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯣꯟꯗꯨꯅ ꯊꯝꯖꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯉꯁꯤ ꯆꯨꯔꯤꯕ ꯅꯣꯡꯁꯦ ꯑꯁꯨꯃꯥꯏꯅ ꯑꯗꯨꯃꯛ ꯆꯨꯈꯤ ꯑꯗꯨꯅ ꯉꯁꯤꯁꯨ ꯅꯣꯡ ꯉꯁꯤ ꯆꯨꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯁꯣꯏꯗꯅ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨꯗ ꯂꯤꯟꯗꯥꯅ ꯆꯪꯁꯤꯟꯗꯨꯅ ꯖꯦꯗ ꯀꯣꯟꯖꯔꯝꯃꯤ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ ꯅꯣꯡ ꯆꯨꯕꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ ꯅꯣꯡꯃ ꯑꯁꯤꯗ ꯁꯥꯟꯅꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯆꯤꯡꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯂꯒ ꯃꯈꯣꯏꯅ ꯅꯣꯡꯃ ꯑꯗꯨꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕ ꯑꯁꯤꯅ ꯃꯈꯣꯏꯅ ꯍꯜꯂꯛꯄ ꯑꯗꯨꯅꯤ ꯃꯇꯝ ꯑꯗꯨ ꯊꯦꯡꯂꯦ ꯃꯈꯣꯏꯅꯤ ꯃꯁꯥ ꯑꯗꯨ ꯄꯨꯡꯆꯣꯠꯁꯨ ꯆꯣꯠꯂꯝꯃꯤ ꯋꯥꯍꯩꯗꯤ ꯑꯃꯠꯇ ꯍꯥꯏꯗꯣꯛꯄ ꯐꯣꯡꯗꯣꯛꯄ ꯉꯝꯅꯔꯝꯗꯦ
ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯊꯃꯣꯏꯗꯗꯤ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯊꯥꯗꯣꯛꯅꯅꯤꯡꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯅꯔꯤ꯫ ꯂꯤꯟꯗꯥ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯆꯠꯈꯤ꯫ ꯖꯦꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯤꯡꯕ ꯂꯩꯔꯕꯁꯨ ꯃꯍꯥꯛ ꯍꯥꯏꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯍꯧꯈꯤ꯫ ꯂꯤꯟꯗꯥ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯛꯂꯥꯡꯗ ꯉꯥꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯂꯤꯟꯗꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯖꯦꯕꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗ ꯖꯦꯁꯨ ꯃꯍꯥꯛꯀꯤ ꯊꯣꯡꯖꯤꯟ ꯑꯗꯨ ꯂꯦꯞꯂꯝꯃꯤ, ꯑꯗꯨꯒ ꯖꯦꯅ ꯃꯍꯥꯛꯀꯤ ꯄꯔꯁ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯖꯦ ꯑꯃꯗꯤ ꯂꯤꯟꯗꯥ ꯃꯈꯣꯏꯅꯤ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯣꯅꯤꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯅꯤ ꯂꯥꯛꯄꯗꯨꯗ ꯖꯦ ꯂꯣꯠꯂꯝꯃꯤ, ꯑꯗꯨꯒ ꯂꯤꯟꯗꯥꯗ ꯇꯣꯅꯤꯅ ꯉꯥꯡꯕ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯂꯦ, ꯑꯗꯨꯒ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯏ? ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯩꯅ ꯍꯪꯂꯤꯕ ꯑꯁꯤ ꯈꯨꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯆꯩꯔꯝꯃꯤ꯫ "ꯑꯩꯅ ꯍꯪꯂꯤꯕꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯄꯥꯝꯃꯤ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ 5ꯔꯛ ꯍꯟꯅ ꯂꯥꯛꯂꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯤ? ꯃꯐꯝ ꯑꯁꯤ ꯌꯦꯡꯉꯨ, ꯁꯤꯒꯨꯝꯕ ꯑꯃꯣꯠꯄ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯅꯉꯣꯟꯗ ꯀꯣꯅꯨꯡꯒꯨꯝꯂꯕ ꯑꯃ ꯄꯤꯔꯤ, ꯑꯗꯨꯒ ꯅꯪꯅ ꯃꯗꯨꯕꯨ ꯊꯧꯑꯣꯏꯗ꯭ꯔꯤ꯫ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯏ? ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯄꯥꯝꯃꯤ" ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯅ ꯉꯁꯥꯏ ꯕꯣꯕ ꯒ꯭ꯔꯣꯚꯔꯅ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯇꯣꯅꯤꯗ ꯅꯝꯂꯝꯃꯤ, ꯑꯗꯨꯒ ꯂꯤꯟꯗꯥꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯅꯤꯅ ꯖꯦꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯀꯟꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯇꯣꯅꯤꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯁꯠꯇꯣꯛꯂꯒ ꯀꯥꯞꯀꯦ ꯇꯧꯕ ꯃꯇꯝꯗ ꯅꯣꯡꯃꯩꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈ꯭ꯔꯒ ꯑꯇꯣꯞꯄ ꯁꯤꯟ ꯑꯃ ꯍꯣꯡꯂꯛꯏ꯫ ꯍꯣꯡꯂꯛꯂꯤꯕ ꯁꯤꯟ ꯑꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯅꯤ, ꯍꯥꯏꯕꯗꯤ ꯖꯦꯅ ꯖꯤꯅꯥꯕꯨ ꯊꯤꯕ ꯂꯥꯛꯄꯒꯤ ꯃꯈꯥꯗꯨꯅꯤ꯫ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯖꯦ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯄꯨꯔꯒ ꯖꯦꯒꯤ ꯐꯣꯟ ꯑꯗꯨ ꯐꯨꯜ ꯆꯥꯔꯖ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯑꯗꯨꯅ ꯇꯣꯅꯤꯗ ꯍꯥꯟꯅꯅ ꯄꯥꯎ ꯄꯤꯈꯤꯔꯝꯃꯤ, ꯑꯗꯨꯅ ꯇꯣꯅꯤ ꯍꯣꯏ ꯖꯦꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯖꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯠꯂꯝꯃꯤ, ꯑꯗꯨꯒ ꯑꯆꯦꯟꯕ ꯇ꯭ꯔꯦꯟꯁꯤꯡꯒꯤ ꯃꯊꯛꯇ ꯆꯣꯡꯗꯨꯅ ꯆꯦꯟꯈꯤ꯫ ꯇꯣꯅꯤꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯍꯥꯡꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯤꯟꯗꯥꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯦꯁꯦꯖ ꯑꯗꯨꯗ "I'm going, sorry, forget me" ꯍꯥꯏꯗꯨꯅ ꯊꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯥꯁꯦ ꯃꯊꯟꯇ ꯁꯤꯈ꯭ꯔꯦ, ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ, ꯅꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ, ꯃꯍꯥꯛ ꯀꯔꯤꯒꯤꯗꯃꯛꯇ ꯁꯤꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦ ꯃꯀꯣꯏ ꯃꯔꯥꯡ ꯏꯆꯣꯝ ꯆꯣꯝꯗꯨꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯄ꯭ꯂꯥꯖꯥ ꯍꯥꯏꯔꯤꯕ ꯀꯦꯁꯤꯅꯣꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄ꯭ꯂꯥꯖꯥꯒꯤ ꯕꯤꯜꯗꯤꯡ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯉꯣꯟꯗ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯁꯥꯏ ꯍꯥꯠꯄꯤꯈꯤꯗꯕ, ꯍꯥꯏꯕꯗꯤ ꯀꯦꯁꯤꯅꯣꯒꯤ ꯃꯅꯨꯡꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯝꯃꯤ ꯍꯥꯏꯗꯨꯅ ꯕꯣꯕ ꯒ꯭ꯔꯣꯚꯔ ꯑꯃꯗꯤ ꯇꯣꯅꯤ ꯍꯣꯏꯅ ꯐꯥꯗꯨꯅ ꯊꯝꯂꯝꯕ ꯅꯨꯄꯥ ꯑꯃ ꯃꯉꯣꯟꯗ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕ ꯑꯗꯨ ꯍꯥꯠꯈꯤꯗꯦ꯫ ꯍꯥꯏꯔꯤꯕ ꯍꯥꯠꯈꯤꯗꯕ ꯅꯨꯄꯥ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯗꯦꯕꯤꯗ ꯀꯧꯏ, ꯗꯦꯕꯤꯗ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯗꯦꯕꯤꯗꯀꯤ ꯃꯅꯥꯛꯇꯒꯤ ꯅꯣꯡꯃꯩꯁꯤꯡ ꯂꯧꯔꯝꯃꯤ, ꯑꯗꯨꯒ ꯖꯦꯅ ꯗꯦꯕꯤꯗꯇꯒꯤ ꯖꯃꯥꯜꯒꯤ ꯅꯝꯕꯔꯁꯨ ꯂꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯅꯤ ꯍꯣꯏꯒꯤ ꯒꯦꯡ ꯀꯥꯡꯕꯨꯁꯤꯡ ꯃꯤꯇꯤꯡ ꯀꯟꯅ ꯇꯧꯗꯨꯅ ꯖꯦꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤ, ꯃꯍꯥꯛꯄꯨ ꯐꯥꯅꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯃꯥꯜꯗ ꯖꯦꯅ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯖꯦꯅ ꯖꯃꯥꯜꯗ "ꯅꯍꯥꯛ ꯂꯤꯟꯗꯥ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯖꯃꯥꯜꯅ "ꯈꯪꯉꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯖꯃꯥꯜꯅ ꯃꯈꯥ ꯇꯥꯗꯨꯅ ꯃꯍꯥꯛ ꯃꯟꯗꯂꯦ ꯕꯦꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯂꯥꯛꯀꯅꯤ, ꯃꯗꯨꯗ ꯊꯦꯡꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯅꯤ ꯒ꯭ꯔꯣꯚꯔꯅ ꯖꯃꯥꯜꯗ "ꯅꯪ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯇꯥꯗ꯭ꯔꯕ꯭ꯔꯥ? ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯐꯣꯟ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯇꯣꯅꯤꯅ ꯖꯦꯕꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯍꯥꯛꯄꯨ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯦ ꯂꯤꯟꯗꯥꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎꯒꯤ ꯅꯨꯡꯁꯦꯜ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯀꯥꯏꯕ ꯃꯤꯡꯁꯦꯟ, ꯑꯀꯥꯏꯕ ꯐ꯭ꯔꯦꯝ ꯆꯟꯗꯨꯅ ꯂꯩꯔꯕ ꯂꯤꯟꯗꯥꯒꯤ ꯐꯣꯇꯣꯅꯆꯤꯡꯕ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯗ ꯃꯈꯣꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀ ꯂꯤꯟꯗꯥꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯣꯅꯤ ꯂꯥꯛꯂꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯂꯤꯟꯗꯥꯕꯨ ꯇꯣꯅꯤꯅ ꯐꯨꯗꯨꯅ ꯑꯃꯗꯤ ꯃꯀꯣꯛꯇ ꯌꯨꯅꯆꯤꯡꯕ ꯍꯩꯖꯤꯟꯗꯨꯅ ꯄꯨꯔꯛꯄ ꯃꯇꯥꯡ ꯑꯗꯨ ꯎꯠꯂꯤ, ꯑꯗꯨꯒ ꯉꯁꯥꯏ ꯃꯈꯣꯏꯅ ꯅꯣꯡꯃꯩꯅ ꯅꯝꯅꯕ ꯑꯗꯨꯋꯥꯏ ꯐꯥꯎꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯎꯠꯂꯤ꯫ ꯑꯗꯨꯒ ꯂꯥꯛꯂꯤꯕꯁꯤ ꯖꯦꯒꯤ ꯅꯣꯡꯃꯩ ꯇꯣꯅꯤꯅ ꯀꯟꯊꯈꯤꯕ ꯑꯗꯨꯅꯤ꯫ ꯖꯦꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯇꯣꯅꯤꯅ ꯍꯦꯛ ꯀꯟꯊꯔꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯎꯔꯝꯕ ꯅꯣꯡꯃꯩ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯖꯦꯗ ꯀꯥꯞꯂꯝꯃꯤ꯫ ꯖꯦ ꯄꯥꯛꯊꯗꯨꯅ ꯆꯦꯟꯕꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯄꯥꯜꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯀꯥꯞꯄ ꯂꯣꯏꯕꯒ ꯃꯅꯤꯡꯗꯒꯤ ꯂꯤꯟꯗꯥꯅ ꯕꯣꯇꯜꯅ ꯊꯣꯝꯗꯨꯅ ꯇꯣꯅꯤ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯂꯤꯟꯗꯥ ꯑꯃꯗꯤ ꯖꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯣꯅꯤ ꯃꯀꯣꯛ ꯏꯀꯥꯏ ꯀꯥꯏꯔꯒ ꯏꯅꯥꯏ ꯇꯥꯕ ꯑꯗꯨꯁꯨ ꯎꯠꯂꯤ, ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡꯅ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯑꯗꯨ ꯎꯠꯂꯤ꯫ ꯇꯣꯅꯤ ꯑꯃꯗꯤ ꯇꯣꯅꯤꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ
ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨ ꯂꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯀꯣꯏꯁꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯒꯥꯔꯤ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯒ ꯑꯣꯟꯊꯣꯛꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯅꯇꯥꯁꯥ ꯅꯠꯇ꯭ꯔꯒꯅ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯄꯨꯈꯤꯕꯒꯤ ꯇꯨꯃꯤꯟꯅ ꯆꯦꯟꯈꯤꯕꯒꯤ ꯕꯣꯕ ꯒ꯭ꯔꯣꯕꯔꯅ $2 ꯃꯤꯂꯤꯌꯟ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯀꯦꯁꯤꯅꯣꯗꯒꯤ ꯍꯨꯔꯥꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎꯃꯤꯁꯤꯡ ꯑꯗꯨꯒ ꯎꯅꯕ ꯃꯇꯝꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯂꯤꯟꯗꯥ ꯑꯃꯗꯤ ꯖꯦ ꯒꯥꯔꯤ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯃꯗꯨꯗ ꯖꯦꯅ ꯅꯍꯥꯛ ꯀꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯂꯤꯟꯗꯥꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯍꯥꯛ ꯈꯪꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠꯀ ꯂꯣꯏꯅꯅ ꯀꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯇꯥꯛꯂꯝꯃꯤ ꯃꯗꯨꯗ ꯂꯤꯟꯗꯥ ꯍꯣꯏ ꯑꯩ ꯈꯤꯇꯪ ꯀꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯂꯤꯟꯗꯥꯅ ꯑꯃꯨꯛ ꯖꯦꯗ ꯅꯍꯥꯛꯇꯤ ꯀꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯖꯦꯅ ꯑꯩꯁꯨ ꯈꯤꯇꯪ ꯀꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅꯤ ꯒꯥꯔꯤ ꯊꯧꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯅꯅꯕ ꯍꯥꯏꯔꯝꯃꯤ ꯖꯦ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯝꯗꯦ ꯂꯤꯟꯗꯥꯅꯁꯨ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯒꯅꯨ ꯍꯦꯟꯅ ꯀꯟꯅ ꯊꯧ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯄ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯃꯊꯪ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯌꯥꯝꯅ ꯂꯦꯝꯍꯧꯗ꯭ꯔꯦ ꯖꯦ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯍꯣꯠ ꯑꯦꯌꯔ ꯕꯦꯂꯨꯟ ꯄꯥꯏꯐꯝ ꯑꯃꯗ ꯃꯈꯣꯏ ꯊꯨꯡꯂꯝꯃꯤ ꯃꯐꯝ ꯑꯃꯗ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯃꯊꯪ ꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯕꯦꯂꯨꯟꯗ ꯌꯥꯎꯔꯤꯕ ꯕꯥꯁꯀꯦꯠ ꯑꯗꯨꯗ ꯂꯤꯟꯗꯥꯕꯨ ꯆꯣꯡꯈꯠꯅꯅꯕ ꯍꯥꯏꯔꯝꯃꯤ ꯂꯤꯟꯗꯥ ꯀꯤꯔꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯕꯦꯂꯨꯟ ꯑꯗꯨꯗ ꯆꯣꯡꯈꯠꯂꯝꯃꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯖꯦꯗ ꯇꯥꯟꯅꯔꯛꯂꯝꯃꯤ ꯖꯦꯁꯨ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯈꯔ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯕꯦꯂꯨꯟ ꯑꯗꯨꯗ ꯆꯣꯡꯈꯠꯇꯨꯅ ꯇꯨꯡꯂꯝꯃꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤ ꯈꯥꯝꯂꯒ ꯕꯦꯂꯨꯟ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯃꯤ ꯑꯗꯨꯕꯨ ꯂꯤꯟꯗꯥ ꯑꯃꯗꯤ ꯖꯦ ꯐꯥꯕ ꯉꯝꯍꯧꯗꯦ ꯑꯁꯨꯝꯅ ꯂꯤꯟꯗꯥ ꯑꯃꯗꯤ ꯖꯦ ꯅꯥꯟꯊꯣꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯕꯦꯂꯨꯟ ꯑꯗꯨ ꯇꯣꯡꯂꯒ ꯄꯥꯏꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯇꯨꯔꯦꯟ ꯑꯃꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯖꯦꯅ ꯂꯤꯟꯗꯥꯕꯨ ꯏꯁꯤꯡ ꯑꯗꯨꯗ ꯊꯥꯗꯔꯝꯃꯤ ꯑꯗꯨꯒ ꯖꯦꯁꯨ ꯆꯣꯡꯊꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯎꯃꯪ ꯑꯃꯗ ꯃꯐꯤ-ꯃꯔꯣꯟ ꯏꯆꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯂꯤꯟꯗꯥꯅ ꯃꯊꯟꯇ ꯋꯥ ꯄꯪꯉꯥꯡ ꯉꯥꯡꯖꯔꯝꯃꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯗꯕꯅꯤ ꯑꯩ ꯃꯇꯝ ꯑꯃꯗ ꯄꯩꯁꯥ ꯀꯥꯔ ꯁꯅꯥ ꯂꯨꯄꯥꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯁꯣꯟꯖꯔꯝꯃꯤ ꯃꯗꯨꯗ ꯖꯦꯅ ꯃꯔꯣꯟ ꯈꯪꯗ꯭ꯔꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯂꯤꯟꯗꯥꯅ ꯁꯥꯎꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯃꯁꯤ ꯅꯪꯒꯤ ꯑꯁꯣꯏꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯝꯃꯤ ꯇꯣꯅꯤꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯅꯝꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯖꯦꯅ ꯅꯍꯥꯛꯅꯗꯤ ꯀꯔꯤꯒꯤꯗꯃꯛ ꯇꯣꯅꯤꯒꯤ ꯃꯀꯣꯛꯇ ꯕꯣꯇꯜꯅ ꯊꯣꯝꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯂꯤꯟꯗꯥꯅ ꯑꯩꯅ ꯕꯣꯇꯜ ꯑꯗꯨꯅ ꯊꯣꯝꯂꯝꯗꯕ ꯇꯥꯔꯗꯤ ꯅꯪ ꯍꯥꯟꯅ ꯁꯤꯔꯝꯂꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯖꯦꯕꯨ ꯃꯃꯥꯏ ꯂꯩꯊꯣꯛꯈꯣ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅꯤ ꯈꯟꯅꯅ ꯂꯤꯟꯗꯥ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯖꯦꯅ ꯑꯩ ꯄꯩꯁꯥ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯩꯁꯥ ꯌꯥꯎꯔꯝꯗꯕꯗꯒꯤ ꯃꯗꯨꯗ ꯂꯤꯟꯗꯥꯗ ꯅꯪꯒꯤꯗꯤ ꯄꯩꯁꯥ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗ ꯂꯤꯟꯗꯥꯅ ꯑꯩꯒꯤꯁꯨ ꯌꯥꯎꯗꯦ ꯍꯥꯏꯔꯛꯂꯝꯃꯤ ꯖꯦꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯑꯩ ꯆꯦꯛ ꯇꯧꯒꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯅꯤ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯪꯒꯤ ꯄꯩꯁꯥ ꯕꯦꯡꯛꯇ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯤꯟꯗꯥꯅ ꯍꯪꯂꯛꯂꯝꯃꯤ ꯖꯦꯅ ꯂꯩꯇꯦ ꯅꯪꯒꯤꯗꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯂꯤꯟꯗꯥꯅ ꯌꯥꯝꯅꯗꯤ ꯂꯩꯇꯦ $200 ꯃꯨꯛꯇꯅꯤ ꯍꯥꯏꯔꯝꯃꯤ ꯂꯤꯟꯗꯥꯅ ꯕꯦꯡꯛꯇ ꯆꯠꯁꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯖꯦꯅ ꯅꯪꯒ ꯑꯩꯒ ꯕꯦꯡꯛꯇ ꯆꯠꯄ ꯇꯥꯔꯕꯗꯤ ꯅꯇꯥꯁꯥ ꯕꯦꯡꯛꯇ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯂꯤꯟꯗꯥꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯅꯇꯥꯁꯥ ꯍꯥꯏꯕ ꯅꯠꯇꯦ ꯃꯤꯁꯦꯁ ꯂꯤꯟꯗꯥ ꯔꯦ ꯍꯥꯏꯕꯅꯤ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯖꯦ ꯔꯦꯒ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯂꯤꯟꯗꯥ ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯗꯨꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯖꯦ ꯔꯦꯒꯤ ꯅꯨꯄꯤ ꯂꯤꯟꯗꯥ ꯔꯦ ꯍꯥꯏꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅꯤ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯇꯣꯅꯤꯅ ꯉꯁꯥꯏ ꯃꯈꯣꯏꯒ ꯕꯦꯂꯨꯟ ꯇꯣꯡꯃꯤꯟꯅꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯦꯛꯁꯤꯀꯟ ꯅꯨꯄꯤꯗꯨꯒ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯗꯥꯏꯗ ꯊꯝꯂꯝꯃꯒꯦ ꯀꯗꯥꯏꯗ ꯂꯩꯍꯧꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯈꯨꯝꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯈꯣꯏ ꯏꯪꯂꯤꯁ ꯈꯪꯗꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯇꯣꯅꯤ ꯍꯥꯏꯐꯦꯠꯇꯪ ꯃꯇꯨꯡ ꯂꯩꯊꯣꯔꯛꯂꯒ ꯅꯨꯄꯥꯗ ꯈꯨꯄꯥꯡ ꯊꯥꯖꯤꯜꯂꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎꯕ ꯏꯪꯂꯤꯁ ꯇꯝꯗ꯭ꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯇꯣꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯆꯪꯂꯛꯇꯨꯅ ꯅꯇꯥꯁꯥ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗꯤ ꯂꯤꯟꯗꯥ ꯀꯧꯏ ꯃꯥ ꯑꯁꯦ ꯃꯦꯛꯁꯤꯀꯣꯗꯒꯤ ꯂꯥꯛꯄ ꯃꯦꯛꯁꯤꯀꯟ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯒ꯭ꯔꯤꯟ ꯀꯥꯔꯗꯇ ꯌꯥꯎꯕ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯃꯤꯡꯅ ꯖꯦ ꯀꯧꯏ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯇꯥꯟꯅꯔꯤꯕ ꯖꯦ ꯑꯗꯨꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕ ꯑꯁꯤꯅ ꯇꯣꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯅꯤ ꯖꯤꯅꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕ ꯒ꯭ꯔꯣꯕꯔꯅ ꯃꯆꯥꯅꯨꯄꯥꯕꯨ ꯇꯞꯊꯅꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯇꯣꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯇꯞꯊꯒꯗꯧꯔꯤꯕꯅꯣ
ꯅꯇꯥꯁꯥ ꯑꯃꯗꯤ ꯖꯦ ꯍꯥꯟꯅꯅꯁꯨ ꯂꯨꯍꯣꯡꯂꯒ ꯂꯩꯔꯝꯂꯦ ꯃꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝ ꯍꯥꯏꯅ ꯇꯞꯊꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯣꯅꯤꯒꯤ ꯃꯃꯥꯅ ꯇꯣꯅꯤꯕꯨ ꯍꯜꯂꯛꯅꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯇꯛꯁꯤꯜꯂꯝꯃꯤ ꯇꯣꯅꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯍꯥꯛꯅ ꯀꯦꯁꯤꯅꯣꯗ ꯍꯨꯔꯥꯟꯕ ꯆꯤꯇꯤꯡ ꯇꯧꯕ ꯃꯤꯑꯣꯏ ꯐꯥꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯕꯣꯕ ꯒ꯭ꯔꯣꯕꯔꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯍꯥꯠꯈꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯇꯣꯅꯤꯅ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯗꯁꯨ ꯇꯧꯕ ꯄꯥꯝꯂꯤꯕꯁꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯤꯟꯗꯥ ꯑꯃꯗꯤ ꯖꯦ ꯃꯈꯣꯏ ꯑꯅꯤ ꯕꯦꯡꯛꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯄꯩꯁꯥ ꯂꯧꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯤꯟꯗꯥꯅ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯑꯗꯨ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯕꯦꯡꯛ ꯑꯗꯨꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯄꯩꯁꯥ ꯀꯌꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯂꯤꯟꯗꯥꯅ ꯈꯨꯝꯂꯝꯃꯤ ꯖꯦ ꯅꯥꯀꯟꯗꯒꯤ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯕꯦꯡꯛ ꯑꯗꯨꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯂꯤꯟꯗꯥꯗ ꯆꯤꯡꯅꯅ ꯌꯦꯡꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯃꯃꯥꯡꯗ ꯍꯥꯟꯅꯅ ꯅ꯭ꯌꯨꯁꯅ ꯆꯤꯡꯕꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯐꯪꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯂꯤꯟꯗꯥꯕꯨ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯦꯅꯦꯖꯔꯒꯤ ꯃꯅꯥꯛ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯃꯦꯅꯦꯖꯔꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ ꯄꯥꯎ ꯑꯗꯨ ꯇꯝꯂꯨꯔꯕ ꯃꯇꯨꯡꯗꯒꯤ ꯂꯩꯔꯝꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯗꯨꯗ ꯖꯦꯅ ꯃꯉꯣꯟꯗꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯁ꯭ꯇꯥꯐ ꯑꯃꯕꯨ ꯐꯥꯔꯝꯃꯤ ꯁ꯭ꯇꯥꯐ ꯑꯃꯕꯨ ꯒꯟ ꯄꯣꯏꯟꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨ ꯋꯥꯔꯅꯤꯡ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯂꯤꯟꯗꯥꯅꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯁꯠꯇꯣꯛꯂꯒ ꯅꯣꯡꯃꯩ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯊ꯭ꯔꯤꯇꯟ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯕꯦꯡꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯤꯍꯜꯂꯝꯃꯤ ꯑꯗꯨꯒ ꯒꯟ ꯄꯣꯏꯟꯗ ꯄꯩꯁꯥ ꯑꯗꯨ ꯂꯧꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯍꯥꯟꯕꯗ ꯂꯤꯟꯗꯥꯅ ꯃꯍꯥꯛꯀꯤ $200 ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯂꯤꯟꯗꯥ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ $1,200,000 ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯖꯦꯅ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤ ꯄꯩꯁꯥꯗꯨꯗꯪ ꯂꯧꯔꯒ ꯆꯠꯄ ꯌꯥꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ 1 ꯃꯤꯂꯤꯌꯟ ꯍꯥꯏꯔꯤꯗꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯂꯤꯟꯗꯥꯅ ꯑꯩꯈꯣꯏꯅ ꯕꯦꯡꯛ ꯑꯃ ꯔꯣꯕꯤꯡ ꯇꯧꯔꯤꯕ ꯑꯁꯤ $200 ꯈꯛꯇꯒꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ 200 ꯈꯛꯇꯒꯤ ꯐꯥꯔꯁꯨ ꯖꯦꯜꯗ ꯑꯗꯨꯝ ꯂꯩꯒꯅꯤ 1 ꯃꯤꯂꯤꯌꯟꯒꯤ ꯐꯥꯔꯁꯨ ꯖꯦꯜꯗ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯅ ꯃꯤꯂꯤꯌꯟꯗꯨ ꯂꯧꯕꯅ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯂꯤꯟꯗꯥꯅ ꯑꯁꯨꯛ ꯄꯪꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ $200 ꯗꯨ ꯈꯛꯇꯃꯛ ꯄꯨꯊꯣꯛꯂꯒ ꯃꯈꯣꯏ ꯆꯦꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯕꯦꯡꯛ ꯑꯗꯨꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯃ ꯂꯥꯛꯂꯝꯕ ꯑꯗꯨ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯈꯥꯝꯂꯝꯃꯤ